Female Biju for the film Pishakol. Pumnamakpu thagachari ahanba maktada mangda lengsin biriba ahalaman ozaguru pumnamakpu aduga lamsibu kon biriba ibudo ibendo aina ikoknona kuramjari ngasi SSS Manifa amadi film forum ga mari leinana sinbiriba asigumba award function asida aibu mamali amlaba award ki mana asi phangbase ai haingai leitena harawe punsida handaki award festival asida thajanjariba aina nominee changjabase handaki sina ahan mani film festival da thajan basadu aina award phang base haini ai leitena harawe dugo film sigi mapung oina Kakasi Tendra Ningomba amadi story writer da so moi myam na ibu support tawbiraga cooperation pinaraga film asi mai pak po irakpane haina aina hajaningi aduga maru oina mayam ki support amadi film fraternity da laiba film circle ki ozaguru pumna magnai haku support tawbidraga di asiguma film ase yauroi haiba aina hajaningi aduga aroi bada aina ngasi sigi film yau ngamjara isi aigi family da credit se bizari. Thank you. That was such a heart-touching